sinangga aiga taibangi phajaba punna maksu oi sinangga aiga nungshibagi sanabungsida sana sinangga aiga taibangi phajaba punna maksu oi sinangga aigagi nairakpadusu thirakpadusu yengbadusu oiramle nanga punama nairakpadusu thirakpadusu yengbadusu oiramle nanga punama wakhalda sagat ki banam shiba nangi namini iriba aina thamoy gi hangla lamanda mashakti udana khanja ki ba wakhalda sagat ki banam shiba nairakpadusu thirakpadusu yengingbadusu oiramle nanga punama nairakpadusu thirakpadusu yengingbadusu oiramle nanga punama nangna ibig punsisay nang kita adum oidiyo nangna ibig punsisay nang kita adum oidiyo kanghauda nangna thadok lamlaba aidi idoshi jagani hilang loyay so maling sida leirang rabanang maling sida hilang loyay so maling sida harap bilang lama ay bulang ay di idong si jagari nairak paduso sirak paduso yenging baduso Thagachari pumnamakpu tharum asida saruk ya biriba masigi live to lengsin biriba tongan ba platform sing da mijeng ta biriba pumnamak thagat pa phongdok chari singning thozam thoiba service taram nok chari mabe mola konsam isiromita sanasam taram nok chari tharum asida saruk ya biriba mumbi ichalalita yengkom taram nok chari ema kunjesori taram nok chari tharum asida saruk ya birakpa Jenny Tulai taram nok jari Imamani tombi asem taram nok jari tharam asida saruk ya biba thagat jari makha tarak pada mula ko jari bai sei ai actor na ti hariba film isdagi danubi mangang na sakli bai sei homen diwai gi mek da toni ahibam na serang bai sei
Imatombi mazamatum taram nokjari ma bimala gonsam tharomas da saruk ya birak pa haningai laitana thagat phung dokjari Pabung Jain to Kumar Tuksom Taram Nokjari Thoromas Sir Gabir housewife Madam Kunjisuri Oinam Waikum Tampa Madam Busutaram Nokjari Thagachari Pumna Makpu Makataba Color Ngakpigani Makataba Isai Mamo Kudol Tamzagi La Facebook page da laibiribo pumnamak pasutaram nokjari makatarak pa isay sidi ay lakli hariba film asdagi biki amadi sadananda madagi ni puna sagminari ba isay ni razan yang kopong gumayek da kakawin na sayrang ba isay
Thagachari pumnamak po thorom asida saruk yabiriba tongan ba platform singda mideng dabiriba pumnamak thagat pungdoksari lantoksari ba thorom asi makhal mathel gi ESHEI makhal mathel gi ESHEI matang oina mayam puna taminari Facebook page da amadi 90.0 WAHONG radio tabiriba pumnamak posu taram nokchari nauna lengsin birakliba ma Byzantine ngombam taram nokchari thorom asida Madam Mem so wingangom taram nokchari ESHEI be khangembam taram nokchari thorom asida saruk yam birakpa thagachari makatarakpa ESHEI ai so thamoi pali hariba film stagi bemirani na sakliba ESHEI ni khudol tamjage dama pirage thamoi nangi dama
ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯨ ꯇꯥꯖꯔꯦ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯄꯥꯝꯃꯨꯌꯦ ꯄꯥꯝꯃꯨꯕ ꯅꯪꯁꯦ ꯍꯣ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯄꯥꯝꯃꯨꯌꯦ ꯄꯥꯝꯃꯨꯕ ꯅꯪꯁꯦ Thagachari pumnamakpu thauram saruk yabiba Madam Sorok haibam ibemsa taram nokchari Madam Bina Thaudam taram nokchari thauram saruk yabiba Makha tarak bai sai sdikani di khumana sakli bai saini mitsi mino Kudol tamzagi mayam panataminasi Chiminoktu nangawhale chamjeraba aigi thamoibu aibu kangauna hanbiramle nangi chamjerabi mai thonduna aibu kangauna hanbiramle nangi chamjerabi mai thonduna michidagi horak paranum shiba thamoida pauiba sinatong Sabun oi khidra boa khulgunle khoidana yeng janing bana maha tanja kunja ngai jari ba itauda maho sabun oi khidra bana taugunle nana yeng jaba kana khanganda pukning liktana momom tanok chaba Lona yeng jaba kana khanganda pukning liktana momom tanok chaba ining kamna aina yeng jaba mikutu da michana khiba aibu kangauna hanbiramle nangi chamjarabi mai thonduna aibu kangauna hanbiramle nangi chamjarabi mai thonduna Tajagi mai thong ning thirabi mai thong nei mangasida lingdana leiramba Tajagi mai thong ning thirabi mai thong nei mangasida lingdana leiramba michana khiba mikutu ding ikaiduna michina thaiba aibu kangauna hanbiramle nangi chamjarabi mai thonduna aibu kangauna hanbiramle nangi chamjarabi mai thonduna michidagi horak paranum shiba thamoida pauiba sinatongan ba mahau sabun oi khidra boa khulgunle khoidana yeng janing bana maha tanja kunja ngai jari ba itauda mahau sabun oi khidra bana taugunle Thagachari pumnamakpu thauram saruk yabiriba Makha tarakpa se muglakwa chagi aduga nauna lengsin birakliba pumnamakpu sutaram nokchari Kaka Samarindra Higruzam
taram nokjari bungbam chalangbam Facebook page ta leibiriba Madam Indula Itoi taram nokjari Madam Busu Monica Thangjam taram nokjari Homeshor Sharbusu taram nokjari Thoromasa Saruk Yabirakpa Makha tarakpa isaida ai giming ragu hairiba film asidagi afaungna sakliba isai yam kuina tana ramgiroi haitare yam kuina taramaroi haitare takibadi taramgani aduga kuina matam kuina muktaro draba isai ni kodol tamjage
ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯥꯔ ꯁꯨꯔꯟꯖꯣꯏ ꯀꯣꯟꯁꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯤꯛꯂꯥꯏ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯁꯩ ꯑꯃꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤꯗꯒꯤ ꯔꯥꯖ ꯏꯂꯥꯡꯒꯨꯝꯅ ꯁꯛꯂꯤꯕ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯕꯨꯡꯋꯥꯏꯒꯤ ꯃꯌꯦꯛꯇ ꯔꯥꯍꯨꯜ ꯕ꯭ꯂꯨꯅ ꯁꯩꯔꯥꯡꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯃꯤꯟꯅꯁꯤ Atoppa lay barama Day la tala tay say Na khoi ka chak mani Ma bok ama phang cha vada Na chung lo di đâu mà tay na Awan lagi không chắc to Bagi mapo ku nam ngi lambi do chaklu de aina ku baki mamishu na tene aidi ikong anina lep jaba pun sini awat behemba kaiser da baini ina kun bedi asi bagi madali lai da mapopi on never let day atuna marata can never compare Matam ge fizol setli chao kat le hector hai ne lam chao so ruk te chatli lai sa kaya na machu amana hek lep nei pum si magi masato cha khum de mirang through with the palm de go away the palm de matam ge fizol setli chao kat le hector hai ne lam chao so ruk te chatli lai sa kaya na machu amana hek lep nei pum si magi masato cha khum de mirang through with the palm de go away the palm de Atia magi faja baga changam noi di kanada su si magi lambida Kong thang asina thang makai chakri ai di lepalaitu umuna puga makaida Atia magi faja baga changam noi di kanada su si magi lambida Kong thang asina thang makai chakri ai di lepalaitu umuna puga makaida Wakal di tha chudri amam angan ba anigi mamin sutari ba punsira Hachiru ya de thamohina nusi ba magilam bido ukning wakal fa thasi matam na pha ba purak pani khong thang ma hek soi ba da sem do pelu bani mi oi ba nai tom nei nge matam da nai tok ba ma hi ni atu na ai di tham loi nusi ba I sing the machu the country Kuba kunami Biyoy bini mapo Kunangi lambido Chaklu de aina Kuba ki mamishu Natene aini Ikong anina Lechaba punsini Awat behemba Kaiser da baini Ina kun bedi Asi bagi madali Lai da mapopi On
ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯕꯤꯖꯦꯟꯇꯤꯃꯂꯥ ꯌꯨꯝꯅꯥꯝ ꯃꯦꯗꯥꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯔꯕꯁꯟꯇ ꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯤꯡꯊꯤꯕꯤ ꯑꯣꯏꯅꯥꯝ ꯌꯥꯏꯐꯕ ꯌꯨꯝꯅꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯣꯏꯅꯥꯝ ꯂꯛꯁꯃꯣꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯏꯃꯥ ꯕꯨꯙꯤꯕꯇꯤ ꯍꯤꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯔꯣꯏꯕ ꯏꯁꯩ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯔꯣꯏꯕ ꯏꯁꯩ ꯑꯁꯤꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯗꯒꯤ ꯂꯧꯈꯠꯆꯕ ꯅꯪꯇꯕꯨ ꯁꯣꯜꯍꯧꯔꯦ ꯍꯥꯏꯔꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ
ꯁꯣꯜꯍꯧꯏ Thagachari pumnamak pu thauram asida sarok yabiba tongan ba platform singda jeng tabiriba pumnamak thagat ba phongdokchari thamjari ba makhal mathel gi sei aroi bai sai myam punan tamina kring asi thawai hapiriba thauram asibu Madam Susila Okram nangna lengsin birakpa thagachari daga Facebook page da lebiriba pumnamak pasu hikruzam Manggibala, Madam Busu Taram Nokchari, Amak Jamemi, Madam Busu Taram Nokchari, Naninarim Ibem Hal Taram Nokchari, Chandan Ning Tauja Taram Nokchari, Taramasi the Sarok Yabiba Pomnamakpo, Nirmana Tangjamna, Amukahana, Kurumjari. WAHONG Radio! WAHONG Radio! Shatlare kang lup kaya punlare etin pamore punnamaki awanungai pota pamni leita laira kaida matawai singi leikolni WAHONG Radio WAHONG Radio WAHONG Radio, WAHONG Radio, hey! WAHONG Radio, 90.0. WAHONG NG Joychandra Memorial Institute, Lamding, Wangzi. Mafam asida Diploma in Nursery Teachers Training gi khudongchaba leizari. Loinana Diploma in Pre-Primary Teachers Training haribasi gi khudongchaba pizari. Spoken English ki khudongchaba pizari. Loinana mafam asida Computer gi tonga course gi khudongchaba pizari. Course adudi BCC Basic Computer Course 2 months, CCC Course on Computer Concept 3 months, DCA 3 months, DCA 6 months. Loinana mafam asida tonga computer gi atay course singi su khudongchaba pizari. Course singa sibu yaubiriba singda 30% ki discount su pizari. NG Joychandra Memorial Institute asi ITCT Learning System Private Limited and ISO certified company under the Ministry of Corporate Affairs, Government of India ki makhada Hangjaba Institute amani. Loinana Panjari